Sangai Festival Haudokpo Thoramda MLA ani yaukibadu miyamgi mayokta lei hairibra kokomi. Miyamna kumsi sahigi Sangai Festival pangthokpa matang sade haiduna yaningdaba phongdoktuna khongjang changsilingaida komai asi haudokpa numita saruk yakiba MLA ani miyamgi mayokta lepani hairibra haina kokomi gi IPR subcommittee gi convener Laikhuram Zayantan Thadorakpa Chirulaman hairi. Stirolosina tha sigi kunga mathuide miyamna yadraba mani pamdraba Manipur Sangai Festival 2025 ki ahoba numit duda leibak miyamna kumsigi Sangai Festival 2025 asi matang sadi amadi maram sadi hani yaningdaba phongdoktuna sintha leptuna akan khongjang sangsiki amadi aso open ke yauki miyamgi khongjang marakta namfuda awa ana taduna leiriba Manipur miyamga mari amata leinadaba Thauramadu Haudokpigi Thauramadu Itha Thazadana Thongju Kendrigi MLA Thongam Bisorjit Amadi Nambol Kendrigi MLA Thonauzam Basanta Kumar Anigi Khongthangasi Leibak Miyamgi Mayokta Phongna Singnabu Oina Lapham Thokpara Natragana Kari ni haina lawgudagi hain hanglakli Makoina Kendrigi MLA Oina Thauramadu Saruk Yakibani Haribanina Thongju Amadi Nambol Kendrigi Miyamni Isagi Mihutni Hairiba misak sing asina miyamgi mayokta leblakpagum tawribasi kamdawna ubibagi haibasi Manipur miyamda kendra anisida leiriba miyamna warep lawiduna MLA anisida wafam sing thambiduna wakhal taminabihu aikhoigi mihuna aikhoigi miyamgi aningba amadi apambagi mayokta phongna singnaduna leptuna leraklabadi masina democracy amadi elected representative ki wantokpuna manghanbani haina lofam thui aikhoigi mihuna aikhoigi warep phirepu usittaba tarabadi Maduda Aikoina Karamba Khongtang Lawgadagi haibasi miyam humna khangminadrabadi aikoi masi ishagi hak yonthokraba khunai ama oina mihut singasina lawraktuna miyambu ikai khumnaba hantarakpa amadi miyanga samnadaba makoina tawningba tawrakpada miyam asina kari suhaiba ngamjadaba khunai amagi phibamda taraklabagi achauba aruba phibam ama handaki thawdo asida ohelakpu yairi MLA ani asina karimata nasungdana miyamna yadraba thawramna saruk yasilluba asina Uthorakliba thong asimakti yamna lebakthibani asiguma phibam asi matang matam saringai da wakal tamina haudrabadi lamhauribe MLA singa masum tungda lakadabe MLA singnasu lamdam sigi miyam asibu thawai usittabigi phibam amada satnabi amagum asum laikhrabadi aikhoigi khunai si democracy gi mingda dictator autocratic leader ngakta oirakadra haibigi mi pai phawi maramasna thokriba thawdo asida Maningda VIP singni hariba singadugi maningda inaduna saruk yaruba miyamna thoidona masa khangnaraba activist Rohan philem masadi miyamna changjaraktuna masagi asoibadu sumthoknabigi tanja laukiba miyamna platform kayadagi thingnari adu kumai si hagdokpugi tharomda mang thaduna saruk yakiba MLA anigi phirepti kari oiribagi habisi miyamna khangni miyamgi mihutni haina leiriba Laibak na masa khanglaba MLA ani mathangsina TS Bisorjit amadi TS Basanta Kumarna laibak miyamgi sentiment amadi IDP singi sentiment bu thawoidaba manma mongna Manipur Sangai Festival 2025 haudokpada saruk yaruba sigi tangai phataba maram sing leiragadi laibak miyamda khanganbiu Mari lenaba kendra gi leiriba iraisa singnasu isagi phirep amadi IDP singi pienaba marakti isana bot thadaduna mihur uhenkhiba MLA ani asina miyamgi warep ki mayok sathakibagum tawribisi kamdawna oirakhibano haibisi nainabiu Masigi matang asida kari tawpham thopaki haibadu khanabiraga kendragi miyamgi warep lawnaba honabiu kokomi haibisidi miyamgi khonjelni kokomi na ngasi phongdorakliba wafam sisu miyamgi amadi awabagi pankhai leitraba IDP singi thamoida phawba wafam sing aduni wafam sing asida kamdawgadagi haibadu isai sana amadi lewa miyamna leminarasi hainasu kokomi gi sirol sina haidi Wayal Katigi editorial miyamna thamjari Mayumda hanjaragi haiba ITP singi demand tear gas lisaina kanthabana waroisin purakri Manipur Sangai Festival lengana namduna pangthoklubadagi hanadigi hauna ningdol pomduna leiraklaba internally displaced person sing irang horakli harau kumai lengana silaga pangthoklabanina ingtapa hanjelle haini lawri ingtapa hanjilagli hairagadi makoi busu mayumda halhallu haibisi demand oirakhi Chuchampur district ki lanjelakpa maitei sing haujiksu Kokta Sericulture Farm amadi manak nakpada hangwa relief camp singda changjafam lawduna leiriba singna ngarang nahandagi makoi mayumda changjaragi haiduna iho horaki adubu security force singna khudong thiba thokadaba singa du yenglaga
changhankidi madugi matung sajiwa amasum sawamunggi relief camp na changjafam lawduna lairiba ikau sadu yengkhomang amasum dolai thabigi masing yamlaba miyam aduna makhoi yumda hanjaragi haiduna amuk irang horaki IDP sing ihawadu aduki matik kanbana maram oiraga security force na pakhek lakshin bangamkidi buffer zone haiduna security force na kalane maki biyoi sing sangtok sangsin yahandana thamliba mafam adu namduna lanthulaga dolai thabi makhale kai phawbu sangsilaki haibadi buffer zone gi area dagi kilometer anirom sangsilaki dolai thabi makhale kai haibadi IDP sing aduna yausilakliba mafam adu irang thokraba matungdagi amuha phawwa yaubu ngamlaktribani mafam du maitai sing khunda aduna leramani lengana buffer zone semjin kibana maram oiraduna mayum du sangba yaraduna relief camp sing da leirakibani mafam duragi meter sani khak changsilaklagadi dolai thabi awang laikai yauragani madu phawbu yausinana honabada ahenba security force sing personal mayam lakshinduna thinki thangai singnamakidi hairiba laikai ani edu koki singna leiba mafam sunati yetnaba leiba lam sunati adubu kholonaba oibanina kudong thiba thulakpa yai haibigi mingda IDP sing adu changhandana lerakpani mataw asumna more digi lanjelakpa kangbu amasu tampaki tuwan tuwan mafam singna sangjafam lawduna lairibani makhoi su more da leiba masagi mayum hanjaragi haibasi dimani leiba asigi citizen amana masagi mayum sangjage leijage haibasi makhogi phangpham thokpa raini makhogi right adu phangana ba security force na tasing namakidi mateng pangbi pham thokani adu ba haujik tawriba mawong matawasidi maitai na maitai gida koki gida khaidok naraga thamani adu koki singina buffer zone maya nakpada leiba mayumda sangduna lehli subnategi maitai di makhogi mayumda hanjinbagi khudong saba pidi Manipur thokliba kangluki irang si sahi ani makhai hokre irang asina maram oiraduna lanjenarakiba miyoi lising humpu rongi manungda miyoi lising tararomdi magi yum singda hanakrabani warauriba sing adudi tangkak nain mayumda hanjin hangani haina lengana thajaba piduna lakhi sterasigi chief secretary oirama Prasan Kumar Singhana December thagi manungda IDP sing mayumda hanjin hanabagi thajaba pikhibasu lakhi lengana thakiba matamsu naksilakli masigi sumasakta IDP sing mayumda halanabigi thorang asida karigi wahang hangningai lebigi security force mayam amasu paiduna leiri makhoi masa masagi mayumda halanbada tholakpa yab khudong thiba sing adu kari no haiba khangdokpaga loinana ningthina ngak sinbiraga mayumda adum lehenbige asiguma thorang asi nongmonomagi khajik pangthokpirabadi problem kohanba yabani maram zaba diman siga loinana mayumda hanjaragi haina changsilakpa IDP sing adubu tear gas shell masing khangdana kapsanba aduga lisaina kantharaga sasan tanbadona koitan tanabagi mataw asidi puari na makhoi bunga piro IDP sing na mamitagi mapi taraga haidi aikhoi isai su amata semangamdri aikhoi yumda halanbi su nomlagi isa singi maming maning thunghangi haibisu papu gadra koki sing nam taba more da sangi haibisu nati jusampu da sanglaga lagi haibisu nati maitai sing tainaba khul oina leijabani madudagi khajiktang chathokla koki sing na khunda jabani security force sing na section na ngakpi daga makhoi masil mayumda adum lehenba ngamgani amaso makhoi masil mayumda lainaragadi thajanaba sengalakani nungsinaba hanjelakani asumna ingtapa phibam ama purakpa pamdribigi maram karigino Manipur police na IDP sing asibu ka hena tathita woina tawi haibasi ngasi ngarang gi thawdok sing asina taklibani naril yoram dabadagi na tawkhidabadagi IDP haiba mingtholasi phangan khibani haiba thajaba ngamdabra hospital manung su tear gas kapsin ba honabra napi angang singbu yakna badawno khut thabiba karigino mata asida panjaning bu wafam di internally displaced person sing mayumda hanjagi haiba timanasi lona yaba makugi phangpham thokpa hangni khudong saba khara watpa mafam na khara tapthajaraga dolai thabi sadu yenkhomang amasung ikaugi IDP singdi mayumda halalu makhoibu ngaknana basifai battalion ama thajilu makhoi masagi maramda sunom jarasanu madunatana phangpham thokpa makhoigi demand talakpara tear gas kapsinba leisaina khara santha tawbusi democracy malakti thabak tawbur tungmang yengbiyu haijaningi बस लोक तसिनबद मंगा सिरे तारहमदो सुकली उत्तराखंड की तेहरी डिस्ट्रिक्ट बस अमा अरुबा लोक अमद तसिनबद की मियोय मंगा सिखरे अमसम अतोप तारहमदो ने सुकले हैना फोंदोखरे तेहरी की सीनियर सुपरिटेंडेंट ऑफ पुलिस आयुष अगरवाल फोंदोकगी मतुन थाउदोदु नुमिदां वायरा न्यू तेहरी द लेबा कुंजापुरी टेंपल मनाक थोखिबने हैदि